ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯔꯥꯡ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗ ꯁꯤꯗ ꯂꯩꯔꯤꯕ ꯃꯄꯥꯁꯦ ꯁꯤꯒꯤ ꯃꯄꯥꯁꯦ ꯍꯦꯛ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯒꯤ ꯃꯄꯥꯁꯦ ꯍꯦꯛ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯕꯥꯏ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯦꯀꯣ ꯕꯥꯏ ꯇꯧꯒꯅꯨ ꯍꯥꯏꯅ ꯕꯥꯏ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯐꯪꯉꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯇꯧꯈ꯭रे ꯑꯗꯨ ꯃꯥꯔꯀꯦꯠꯁꯦ ꯀ꯭ꯂꯣꯖ ꯇꯧꯔ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯍꯥꯟꯕ ꯁꯄꯣꯔꯠ ꯂꯧꯕ ꯌꯥꯏ ꯍꯥꯏꯕ ꯖꯒꯥꯗꯣ ꯁꯤꯒꯤ ꯖꯒꯥꯁꯤꯅꯤꯀꯣ ꯉꯔꯥꯡ ꯑꯍꯥꯟꯕ ꯁꯄꯣꯔꯠ ꯂꯧꯕ ꯌꯥꯏ ꯍꯥꯏꯕ ꯖꯒꯥꯗꯨ ꯁꯄꯣꯔꯠ ꯃꯆꯥ ꯑꯃꯅ ꯁꯄꯣꯔꯠ ꯂꯧꯔ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯒꯤ 39,800ꯀꯤ ꯃꯄꯥꯁꯦ ꯁꯤꯗ ꯃꯥꯔꯀꯦꯠꯁꯦ ꯑꯃꯨꯛ ꯍꯜꯂ ꯆꯠꯈ꯭रे ꯌꯦꯡꯉꯣ ꯍꯜꯂ ꯆꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯌꯧꯔꯛꯄ ꯉꯝꯗꯦꯀꯣ ꯌꯧꯔꯛꯄ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯕꯥꯏ ꯂꯩꯔꯨꯕꯗ ꯀꯩꯝꯇ ꯀꯥꯟꯅꯕ ꯐꯪꯉꯣꯏꯕ ꯁꯤꯒꯤ ꯃꯇꯦꯛꯁꯤꯗ ꯆꯪꯍꯧꯕ ꯅꯪꯕ ꯌꯥꯏ ꯑꯣꯔ ꯅꯪꯗꯕ ꯌꯥꯏ ꯁꯤꯗꯕꯨꯗꯤ ꯏꯟꯁꯥꯏꯠ ꯀꯦꯟꯗꯜ ꯑꯃ ꯐꯣꯝ ꯇꯧꯋꯦ ꯏꯟꯁꯥꯏꯠ ꯀꯦꯟꯗꯜꯁꯤꯒꯤ ꯃꯊꯛꯇ ꯏꯟꯁꯥꯏꯠ ꯀꯦꯟꯗꯜ ꯑꯃ ꯂꯩꯔꯤꯁꯤꯒꯤ ꯄꯣꯠꯁꯦ ꯀ꯭ꯔꯣꯁꯤꯡ ꯇꯧꯋꯦꯀꯣ ꯀ꯭ꯔꯣꯁꯤꯡ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯆꯪꯉꯝꯕꯗꯤ ꯌꯥꯏ ꯕꯠ ꯑꯗꯨꯕꯨ ꯁꯤꯗ ꯁ꯭ꯀꯜꯄꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯊꯨꯕ ꯌꯥꯝꯅ ꯍꯩꯕ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯒꯤ ꯃꯇꯦꯛꯁꯤꯗ ꯐꯠ ꯆꯪꯉꯝꯃꯒ ꯐꯠ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯌꯥꯎꯕ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯅꯧꯅ ꯆꯪꯉꯛꯏꯕ ꯐꯤꯜꯁꯤꯗ ꯅꯧꯅ ꯆꯪꯉꯛꯏꯕꯁꯤꯡꯅꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯦ ꯈꯪꯕ ꯉꯝꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯠꯀꯅꯦꯕ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯑꯁꯤ ꯕꯦꯡꯛ ꯅꯤꯐꯇꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯑꯁꯤ 15 ꯃꯤꯅꯠꯇ ꯍꯧꯖꯤꯛ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯃ ꯊꯝꯃꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯑꯃ ꯐꯣꯝ ꯇꯧꯕ ꯍꯧꯔꯛꯑꯦ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯑꯃ ꯐꯣꯝ ꯇꯧꯔꯛꯑꯦꯀꯣ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯑꯃ ꯐꯣꯝ ꯇꯧꯔꯦ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠ ꯗꯦꯠ 21ꯒꯤ ꯃꯥꯔꯀꯦꯠ ꯑꯣꯄꯅꯤꯡ ꯇꯧꯔꯛꯀꯗꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯒꯅꯦꯕ ꯀꯃꯥꯏꯅ ꯑꯣꯏꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯌꯦꯡꯁꯤꯀꯣ ꯏꯟꯇꯔꯦꯁꯁꯤ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯇ꯭ꯔꯦꯟ ꯂꯥꯏꯟꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇꯀꯣ ꯁꯤꯗ ꯀꯦꯟꯗꯜ ꯑꯃ ꯀꯦꯟꯗꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯑꯣꯔ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯀꯦꯟꯗꯜ ꯑꯃ ꯐꯣꯝ ꯇꯧꯔꯒ ꯃꯥꯔꯀꯦꯠꯁꯦ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯕ ꯀꯦꯟꯗꯜꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯍꯥꯏꯕꯗꯤ ꯑꯞ ꯀꯥꯟꯅꯕꯒꯤ ꯃꯨꯞꯁꯤꯗ ꯀꯩꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯦ 15 ꯃꯤꯅꯠꯀꯤ ꯂꯣꯏꯕ ꯃꯇꯝꯗꯀꯣ 15 ꯃꯤꯅꯠꯀꯤ ꯀꯦꯟꯗꯜ ꯑꯃꯁꯤꯗ ꯐꯣꯝ ꯇꯧꯔꯛꯀꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯏ ꯕꯥꯏꯒꯤ ꯂꯦꯚꯦꯜ ꯑꯃ ꯊꯤꯕ ꯌꯥꯏ ꯕꯥꯏꯒꯤ ꯂꯦꯚꯦꯜ ꯑꯃ ꯁꯣꯏꯗꯅ ꯊꯤꯕ ꯌꯥꯅꯦꯕ ꯁꯤꯒꯤ ꯑꯣꯔ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯀ꯭ꯔꯣꯁ ꯇꯧꯕ ꯃꯇꯝꯗ ꯕꯥꯏꯒꯤ ꯂꯦꯚꯦꯜ ꯊꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯌꯥꯏꯑꯕ ꯃꯥꯔꯀꯦꯠ ꯀꯔꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯃꯈꯥꯒꯤ ꯁꯤꯒꯤ ꯂꯥꯏꯟ 39,400ꯀꯤ ꯑꯦꯔꯤꯌꯥꯁꯦ ꯁꯤꯗꯩ ꯑꯃꯨꯛ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯀꯦꯟꯗꯜꯁꯦ ꯁ꯭ꯋꯥꯏꯗ ꯀ꯭ꯔꯣꯁ ꯇꯧꯔꯛꯑꯕ ꯀꯦꯟꯗꯜꯁꯦ ꯀ꯭ꯔꯣꯁ ꯇꯧꯔꯛ ꯇꯥꯔꯗꯤ ꯃꯈꯥꯗ ꯈꯔ ꯑꯃꯨꯛ ꯍꯟꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯊꯤꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠ ꯑꯣꯄꯅꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯄꯣꯏꯟ ꯑꯃ ꯑꯣꯏꯒꯅꯦꯕ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯑꯃꯁꯨ ꯐꯣꯝ ꯇꯧꯈꯠꯂꯛꯑꯦ ꯄ꯭ꯂꯁ ꯃꯈꯥꯗꯁꯨ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯏꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯉꯝꯂꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤꯗ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠ ꯗꯦꯠ 21ꯒꯤ ꯃꯥꯔꯀꯦꯠꯁꯤꯅ ꯑꯣꯏꯔꯛꯄ ꯌꯥꯔꯤꯕ ꯄꯣꯠꯁꯦ ꯇ꯭ꯔꯦꯟ ꯂꯥꯏꯟꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇ ꯀꯦꯟꯗꯜ ꯑꯃꯅ 15 ꯃꯤꯅꯠꯀꯤ ꯀꯦꯟꯗꯜ ꯑꯃꯅ ꯀ꯭ꯂꯣꯖ ꯐꯖꯅ ꯇꯧꯔꯕ ꯑꯗꯨꯁꯨ ꯒ꯭ꯔꯤꯟ ꯀꯦꯟꯗꯜ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯀꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯥꯎꯅ ꯑꯁꯥ ꯑꯃ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯦ ꯑꯃꯗꯤ ꯕꯥꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯊꯤꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇ꯭ꯔꯦꯗ ꯂꯧꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ